HOUJIK caretaker Chief Minister Oina Leiriba Nongthomam Birena Tha Sigi Mapanda Chief Minister Famdagi resign Tawkhibadagi HOUJIK Fawa BJP Party gi MLA Singi Marakta Punshinba Ngamdaba Amadi Anouba Chief Minister ama Khanba Ngamdabadagi Manipurda Athuba matamda President's Rule Thamjillagani Haina Chauna Panari Cherak asida Manipurda President's Rule Thamjillagani Haibagi Pau ama National Media amada makoigi OIBA Pau gi source amagi matung inna ngasi fonglakpa leikhre adumakpo HOUJIK Faubagi oina haibadi Pau asina file tauba matam faubadi India ki President ki office tagi natraga Manipur ki Governor ki office ke MAIKEIDAGI President Rule Thamle Haibagi official oiba pau khanghalakpadi LEITRI nakal amaromda HOUJIK Imphal leiriba BJP North East ki coordinator MP Dr. Sambit Patrana Luchingduna BJP Manipur Pradesh ki President A Sarda Devi Hairog AC ki MLA TH Radhesham MLA Sheikh Abdul Nasir Tamai AC ki MLA Awambum Nyumai amadi Atay MLA kharaga loina ngasi numidang wairam Rajbhavan da laktuna Manipur gi Governor Ajay Kumar Valaga unaki unaba adugi matangda akupa paudi fangbang ngamdri.